अहानबदा यamna maru oiba update khara thamjage Committee on Tribal Unity gi XGS lanminun singsitna UKNA gi ming sijinaduna miyamda ki han khanghanabagi thawung sathari haina thadau Students Association na phongdokpiri aduga mathang update asna Surasanpur da irang tawraga aigi malem pumba follow tawriba maru oikraba official Facebook page adu ngarang sarkar na numidang amuk thingjinbikre karimata haijaba suna sadaba angakpa Manipur ni haina climate activist Discipliya kangujamna phongdokpiri Bengaluru ki accident Manipur da Nupi ama sire ngarang ay pung mapan ga makhairom tarakpada Bengaluru ki tin factory junction manakta thokkiba laibak thibalambi ki thodokta Manipur da ki harna inaka ko bi sahi kun lom surabi Nupi ama thodok thokpham da laikan naban nangdana laikhije mark sri kun saba inaka ko bi ama gari masada satmin nabani adubu BMTC gi bus ama na thombada gi laikhidrabi harna inaka na bus adugi mamangda tusilaba matung da takpani hairi thodok asida scenary ba bus adugi driver Mahadepura traffic police na phabaga loina case ama lokhat kre hairi turendagi mi ama siramlai Imphal East ki lamlai police station da koliban nongreng awang laikai degi turel masada nupa ama siduna leiramle hairi mahaki haksang adu ngasi nungtin pung mari rom tarakpada asat awok tawba sing na thingnar ki bani haksang adu police na kunja sing ki mateng loina na lokhat laga masak maming khangbuk na postmortem examination tawngna ba Jenims ki mirel sang da purakto na thamkre hairi Ekar humdra tharamba popi pamising ya thre lausang mai thadok namle police control room dagi ngasi numidang thorak paserol amada ngasi security force amasung laiga ki forest department ki personnel singi combined team amana ukrul district ki ukrul police station ko liba CI hill range ki ekar humdra pak po mafam amada tharamba popi pamising yan thatuna manghan kre hairi mafam atu da popi pami thabada sin naramba ki damakta saramba lausang mari sumai thadok tuna manghan kre hairi Sheikh Abdul Hakim na social welfare loising ki director oirgani Manipur Lenga ki Department of Personnel and the Administrative Reformation Personnel Division ki Joint Secretary na ngasi thokpo order amagi matung ina Lenga ki Youth Affairs and Sports ki loisang ki Joint Secretary oirakiba Sheikh Abdul Hakim MCS bugma ki Great Pay Social Welfare loisang ki Director oina posting pikse amarom the order asigi matung ina loisang asigi Director oiramba Anna Arambom IAS tagi Director ki form asi lauthok laga mahakna hana purakpo Additional Secretary AR DP khaktam pohantre order asigi matung na officer ani na makhoi gi anauba loisang sing asi makhata bu order ama thoktriba fa abu kodak tagi puba horagani hairi Hindu haiba wahi asi noun ama natte adjective amani Mohan Bhagwat Hindu haiba si wahi asi noun ama natte adjective amani haiba Rashtriya Swayam Sevak RSS ki makok thongba lusingba Dr. Mohan Bhagwat na phongdok kibaga loina India da leiba pomna Hindu ngaktani haina claim tawkhre mahakna wafam asi phongdok patana tana dharmani pi ekta hairiba wahi asi aran bani haiduna asengbo wahi di patni pekta haibani wafam asi Mumbai da RSS na sahi chama farpagi damakta matam khargi mamangdagi sathrakliba 100 years of Sankha journey new horizons haibagi matang da numin ini chupna Mumbai da satharkiba lecture program amada saruk yaraduna phongdokibani numin ini tharom ase saruk yakiba sing botongan tongan ba kanglup tara thokna khaidoktuna yawanki Kanglup sing adugi manung da economy, judiciary, administration, art, sports, religion, politics, corporate sector, cinema na sing basakna raba miyoy sing yauki lecture program asida saruk yaki basing manung da actor Salman Khan, filmmaker Subhas Ghai amasung BJP gi MP su oiriba actor Hema Malini amasung saisakpi Anuradha Padwal singba yauki RSS na salakliba sanglaba lambet asigi matang da paladuna Dr. Mohan Bhagwat na makhata na phongdokibada Sankhya asi atopo organization amatagi sangdamnaba leite amasung yeknabasu leite eikoigi thabuk asidi kanamada tai yeknadana pangthorakpa ngaktani sankhagi maikaidagi mina masak khangbina hotnabasu leite aduga RSS na power painaba hotnabasu leite maram asina leibak asida pangthokliba afaba thabuk sing asi paring chumna pangthoknaba hotnagadabani masigi damakta RSS na lepli hawjik phawada RSS na tongan ba thabuk thorom lak amaga lising kuntra hena government ge sel amata laudana pangthorakli haibaga loinana sankhana sijinnadiba selsing asi khunai asigi miyamna ikoida panglakpo mateng ga loinana sankhagi leijaba selsingna sijinnabani haina suphangduki panbe abadi sankhana sahi sama surukpagi kumon thorom amasu Imphal da pangthokrabani Churachandpur district ki ekar sama humphugani pa lompak sawam pham singda thaba popi pamik singya tre haina wakat lagle Manipuri police mapandagi lakpa security forcing amasung forest department ki personnel singna khusam na dun state asigi singi district sing delai batonga tongan basing singi singmai tharamba popi pamik sing executive magistrate ama phawba yauna yan thatuna manghan batana tana popi pamik sing thaba sin naramba lawsang pesticides thum amadi urea harna singbu sumai thadok tuna manghan bagi thabuk leptana satharak dabasu hawjik phawda Churachandpur district ki apun balam ekar sama humphugani pan romdat tongan bam pham singda thaba popi pamik sing ya thatri haina district asigi singmi khunja amana pause asida phongdorakli
Popi pambising asi thaba horakpadagi yanthapinaba khunjasing gi maikaidagi mamang sahigi November thadagi hawna wakatuna lakhimani adubu ngasi phawda hairiba mafamsing asida thaba popi pambising yanthatri hairi pawasina hai hojik popi pambising yanthatriba mafamsing gi manungda new dampi khulda ekar taraga manga thunglu phai khulda ekar taraga nithoi amasung khul asiga thangnaba area da ekar taraga manga bungsang khuldana ekar taraga manga jalengjang khuldana ekar taraga mathoi halengjang khuldana ekar tara P gomnamdana ekar nifu P thangjang amadi saikot khulgi maraktana ekar kuntrana singba yauri hairi pawsin makhatana haibada hairiba mafamsing asida thariba popi pambising ase mafamsing adubu koliba khulgi ningthau bilha sipki ayaba yaudana di naronda thaba ngamloi adubu mafamsing asida popi pambising thaduna haure haiba khanglagasu authority amatana miteng sangduna yanthatuna manghanbagi thabuk asi phawba sathadri haina su paw asina makhatari numit mangani suraklaba manipur ga anoba lenga ki leibak karam tawgadabage Kuki Jogi MLA taragi manungda anoba lengakta saugatningba amasung saugatningdaba ani khaibok tare lok bhavan da laktuna anoba lengak ki wasak lawbada saruk yaramba MLA ngursalang sanatena hai separate administration ki demand kudakta phangoi masigi di su group singa political talk sathari aina lengakta saugatlebasi ithai thentagi firep natte Thasigi ahumda Delhi da laiba BJP gi national headquarter the party sigi lusing basing manipuri BJP gi MLA sing amasung party sigi NT gi makhar satmina rakhiba NPP amasung independent MLA sing yauna party sing asigi lusing basing saru yaduna pangthokhiba thengkhang naiba mifam sing da Waikem Chanbu Manipur gi BJP gi legislative party gi leader khalaba matung da mathangi numitta mahakna chief minister oiduna linglakli balengak asigi mangoina na Kuki Jogi mangjil thaba asi SO sing amasung makhoi miyoi kharna mathangi mikhal pangthokpum thokliba kumja 2027 gi mangoina legislature gi power ya union territory separate administration pigani haibagi khuyek state amasung union lengak na pidrabadi anoba lengak asida Kuki Jogi MLA tarana saruk yaroi haiduna akanba wafam phongdokhibagi matungina ngasigi numit marini sujilaklaba anoba lengak asida saugatningba amasung saugatningdaba Kuki Jogi MLA taragi manungda khaibok tare saugatningba singi manungda Delhi da pangthokhi mifamda phawba saruk yabada natana legislative party gi leader khalaba Waikem Channa mahakna luchingba lengak semhan binaba thasigi marida Imphal gi lok bhavan da laktuna claim tawbada MLA LM Kaute amasung ngursanglong sanate su saruk yabagi governor da tawba claim aduda ayaba piduna numit adugi numidang weramda wasak lawbagi Thauromda Delhi gi Manipur Bhavan dale heurabasu MLA nemsa ki gensu deputy chief minister ani gi manungda am oina virtual mota wasak lawba yauhi wasak lawba gi thauromda MLA LM Khaute amasung ngorsalang su lok bhavan dagi darbar hall da hakthengna na saru yaki oirakli fem sing asina Kuki Jogi apunba MLA tara gi manungda yauriba BJP gi MLA taret yauna purna tara gi manungda anoba lengak asida saugatningba amasung saugatningda kangluk ani khaibok tare hairi deputy chief minister oina wasak lawkhiba nemsa ki gen amasung MLA ani asidi thasigi mangagi nungthilda pangthokhiba taragani thuisuba Manipuri Legislative Assembly gi taresuba mifamda su Delhi gi Manipuri bhavan dagi virtual motta makhoi ahummak punna saruk yaki aduga Kuki Jogi apunba MLA taragi manungda khardi Delhi da pangthokhiba tangkakna mifam singda su saruk yaki de laingak semnaba claim tawbada su yaukide amasung assembly mifamda su virtual motta oiraba su saruk yaki de nakal amoromda more cycle amasung Surasanpur anoba laingak sembada Kuki Jogi MLA sing yawwa yaroi haiduna akanba khongjang changsilaki total shutdown amasung mass rally singba chalakhi batana tanangarang Surasanpur deputy chief minister nemsa kipgen amasung MLA LM Khaute amadi ngursanang sanate gi mitam singphawbu mai thaduna protest tawki sairak se Delhi gi mifamda su saruk ya batana tanalengak semnaba claim tawbada yaukhiba amadi assembly mifamda su virtual mota saruk yakhiba tipaimuk assembly constitution gi ST gi MLA ngursanang sanate ne phongdorak pani haiba wafam sing national media sing report tawnarakli pawgi agency amana torakpa reporter MLA ngursanang sanate ne phongdok pani haiba wafam sing palladuna hai mahakna Manipur gi anoba lengakta saruk yanaba lawrokliba pirep asi Manipur da ingtappa puraknabagi thabuk mangjil thana pangthok ningbadagini miyam asi ware masing yamlaba miyoi sing hojik phawba makoi masa masa gi khungang amasung yum singda hanjinba ngamdre makoi gi manungda kharna Manipur gi mapanda amasung lengakna piba kem complex sing da leibani nongmagi su nomliba miyoi sing ware mahusa gi punsi mahing hanjinaba ingtappa leigadabani haiki aduga separate administration gi demand tawrakliba asidi kudakta phanggadaba natte hairaduna su group sing oiriba UPF amasung KNO na political talk amasung negotiation sing government of India ga demand asigi damakta sathari amasung makhata na su sathakigani masidi tawfam tokpa process ne hairaduna madugi damakta ikoina ngaiba chumde ikoina hochi ingtapa amasung chawkhatpa purakpa mathau tai haiba asi miyambu masagi mayumda hanjel hanbani haiki aduga anoba lengakta yausinba ase ikoina changjabani haina loroi nagagi wari su sahi kya sukna satharakli aduga nagam yamna satharakliba wari adugi waroisin ngaide aikoigi damakta makhal amata gi lengak leitrabadi asumba lambi natte hairadona miyam gi damakta lengak amalai phumthok i haiki aikoigi lengak non asida di bureaucrat officer sing asina executive ki thabuk
तौबनी मखोइदी ऑर्डर सु थबक तो ओंथोकपा खक्तनी मखोइदा लेजिस्लेटिव पावर लेते हाइरिबा पावर असिदी एमएलए सिंगदा लेबनी मरम असने असेंबली मथौ तौहनगदबनी मसि नत्रबदी मियाम गी लेंगाक हाइबदु लेबा ngamloi हाइकी अखोइगी डिमांड असिदी मखा सथप याय अदुगा मसीगी वरोइसिना सु ग्रुप सिंग अमसुंग गवर्नमेंट ऑफ इंडिया ना पुरकदबनी हाइकी कुकी जोगी अतोपा एमएलए अनीना मखोइगी फुरुप की मियाम बु नमथाक तौरे हाइदुना चार्ज तौरकपुगी मतंगदा nguर सरंग सनातेना हाइ गवर्नमेंट अमा लेत्रबदी मायोकनरिबा अवाना सिंग असि मखा सथखिगनी अखोइगी लेंगाक असिबु सौगतली मसिना तुंग कोइना सनगदब वरोइसिन अमा पुरकपा लोइना इंगतपा हंजिलहलकपा ngamgani अखोइ मियाम गी मायोकता लेबा नते वाथोक अमा मायोकनरबदी सोल्यूशन अमा टेबल दा पुरकदबनी नोंमैना पुरकदब नते अमसुंग लान तौनदुना हतोकनबना पुरकदब नते हाइकी अदुगा अतोप एमएलए सिंगिदी महाकना हाइबा ngamde हाइरोदुना लेंगाक सेंबदा सरुक याय हाइबगी दमकता प्रोटेस्ट तौरकलिबा सिंग असि मारपुरुप की मियोइ सिंग नते हाइरोदुना आइहाकना लौरिबा वरेप असि आइहाक इथंतना लौबा नते वरेप असि आइगी कॉन्स्टिट्यूशन की मियाम सपोर्टर सिंग अमसुंग आइगी फुरुप की लीडर सिंग खन्ना नैनरगा लौबनी हाइकी मरम असना आइगी कलेक्शन नसु चपमाना फिरेप असि लौगनी हाइबा थाजै हाइरदुना वरेप खुदिमक मतम पुनमकता हराउबा मियोइसिंगसु लैगनी अमसुंग हराउदबसु लैगनी हाइनसु फोंदोखि पनबा याबदी मारपुरुप की सीएसओ अमा ओइरिबा इंडिजिनस ट्राइब एडवोकेसी कमिटी की माइकैदगिसु मखोइगी मिहुत ओइरिबा ngursang सनातेदा मखल अमतगी किहन खंगनबगी थबुक सथदनबा खंगनखिबा लैरबनी लोइनना जोमी काउंसिल नसु मखोइबु कुकी हाइबा ममिंग सिगी मखादा अमसुंग कुकी जो काउंसिल की मखादा लेंगाकता सौगतप एमएलए सिंगबु सोशल बॉयकॉट तौगनी हाइबु वफमबु सौगतलोइ हाइना फोंदोकपसु लैख्रबनी हाइना पाउगी एजेंसी असिना रिपोर्ट फोंदोरकली वफम सिंग असिंग फोंदोकलिबा ngursang सनाते कुनगनिथुइ सुबा मणिपुरी लेजिस्लेटिव असेंबली की मिखलदा जेडीयू की टिकेट तिपाइमुंग असेंबली कॉन्स्टिट्यूएंसी की मिहुत ओइना अमुक हन्ना माइ पकलख्रबसु जेडीयू की एमएलए तरुक की मनुंगदा मंगाना बीजेपी ओनसिनबदा महाकसु याउखिबनी मेघालय द माइन पोखाइबदा सिखिबा मिसिंग कुनगतरेट यौख्रे मेघालय की इस जेंदिया हिल्स डिस्ट्रिक्ट लाइबा लोनियादब मोंगदा चलाइरंबा कोल माइन अमदा सोइबदगी डायनामाइट पोखाइरकपगी थबुकता सिखिबा मिसिंग कुनगतरेट यौख्रे हाइरी एनडीआरएफ एसडीआरएफ अमदी लोकल पुलिस ना लेफ्टना सर्च एंड रेस्क्यू ऑपरेशन सथरकपदा ngasi अतोपा सिनमी अनि अमगी हक्संग रिकवर तौबा ngamduna punna सिखिबा मिसिंग असि कुनगतरेट यौरे हाइन फोंदोरखिबनी हौजिक हौजिक सु माइन असिदा थबक सुबा याउखिबा सिनमी कयासि थीबा खंग्री अदुबु ऑथोरिटी सिंग के माइकैदगी थीबा खंग्रीबा सिनमी सिंग असि सबसाबा मसिंग दी फोंदोरखिबा लैते लोन यादव मोंगदा चलाइरंबा रेड होल कोल माइन असिदा थोकिबा पोखाइबगी थौदोक असिगा मरी लेना पुलिसना थीहुंबगी थबक पाइखलकपदा मी अनि फगतखिबा लैख्रबनी मेघालय द लोन यादव मोंगदा कोल माइन कया ऑपरेट तौरिबा सिना सिनमी सिंग द साउन खुदुंग थिनिंग आई पहले हाइरी